Mayam Krumzari, Impact News ni Impact News ki Manung Hutna Wahengbam Lalpal na Mayam Mutar Musari ngasi Manung Hutna connected with topic miming si khoi counter blockade relax a peace signal or strategic pause havani Manipur gi irang manung da habta khoi naga micham taruk khoi mi hathin hat khiba haiba thodok tu maram oiraga khoi haiba micham taruk asigi justice mahung phana phangalu haibagi demand taroduna United Naga Council na economic blockade chathaki bani habta economic blockade sinamar moiraga khoi Tuan ba area maroina kuki tawa area singda awaba seteng phangba maroin essential commodities ki supply si wat le habagi wafam sinama moraga hojik si machine maroga kuki CSO working committee ukhul haidana hariba lup asina haukiba July kuni thoida press release am thoga counter blockade ki wafam lauk thokiba adu hariba counter blockade si haukiba July kun mari damu hariba Kangu siga kuki jo civil society organization sing ukhul amsung kangpopi kangu yam kupna khanar matungda unanimously habata amatoina hariba counter blockade ama lauk thoki basi hando e habi wapama ma relax tawre habata relax si till 26 July habani 26 July fawba hayeng faw hai tar heng faw counter blockade relax tawre habu hom lakpa adu maroina masi mkhoi makedagi ani super round second round of talks si government ke officials sing maroiba concern authority ga wari sanana ba schedule tawre habu homa matam lep habu hom thami aduna makhoi gi maroina makhoi gi handagi makhoina pursue tawga lakpa khoi gi makhoi apamba democratic solution habitare hariba ju chathari crisis sigi democratic solution ma phangnana ba makoi makedagi dum khona khigene habu hom sima hariba press statement ji palli habitare aduna tasing sina makhoina blockade relax to si kai damukta relax to have question thorpa tasing sina makoi dialogue ma to yana na baglambi pirak libra peace pambagi peace signal ma pirak libra natraga tasing sina mogi strategic oiba temporary oina post to si temporary oina lepisi makoi strategic oiba adugumba kari leibagi have question duni ngasi topics da khana ne no ge damakta impact news ki student da nang sun library si egi yet thang thang library oza Khuraijam Athouba working president IPSA ni oza Athouba am tang sorry Athouba ga ni thang ne hek ani so panelist election biri oza Ngaranmi president Naga People's Union Imphal ni oza Ngaranmi sta sorry so panelist na egi yet thang library oza Rinku Khumukcham editor Imphal Times oza Rinku sta sorry ayam question si oza Ngaranmi tla si oza Ngaranmi khoi cookie CSO working committee haripa singba loop asina counter blockade laukthor matungda 26 July fawda relax tawre haidana wari lokhiba singba decision si koi positive oiba step koi nagam so koi marak leiba tension si reduce tawna gi damakta positive oiba adum step on in lobra traga makoi gi khon lori be steps yam karma mongi strategic oiba adum ba step amani lobra kamai obi ozangarami ai khumbe hanbada impact TV boy thagachari ani suda aigi nakta election biriba oja penalist ani biso ai ikai khunba tari shubda yengbiriba amdi tabiriba miyam biso ai welcome tawi misi impact TV na anchor na hangi bise cookie singna blockade counter blockade che withdraw tawse ai khunge misi hoi amrom da di blockade withdraw taw bai se phai Sigumba Wakanse dum Kaladi Apaba Kudamni and Lawi, Adubo, Sajin Nabani and Lawi. Masimokoi Adum Kara Mokoi Cheng Jack Pang the Biki, Equida Mokoi counter blockade already, Equibidi Mokoi, come ting washi, Jixia Mokoi Channing I later, no Jixia Pangandamuni Nepali Damuni ego, Adunamokoi and whatever. Aduna. Tau pangdre, tum pangdre, hida, maruina, hidak sineva, hidaka, koiki, medicine, adu cheng ani sineva, pangda bigem koisi, come thing whatever. Aduna, hoji, a koi, kind of panganda nega, a koiki chauki table pow yong kale, mokoise, hui yen pause, mokoise, lon yen, you'll have. She koi kang ever. What am I, Ushoi, Uyadre, hojiko. Manamashing Uya de Mokoya, head them jam, Aduna Shanga Sam,
Oza sida wari is maru na ordinary citizen su isam miyam su dum yori ni awa basita adubu khoi matam sangna khoi justice si phangri fawda economic blockade se dum chathap ta gadi masigi awa ba thing si Manipur da ladiba khoi gi hai particular community ji na ta na mipum khudi makta dum aduma masigi thing ji phangbai wa hom lakani lo aduna masida yam thuna solution obi ya balambi ma yengba ta gadi government ko wari sanaba natraga hai ba kangu si ko wari sanaba dum thok ta ga da bo hom lai kamai thamini si matang si to mase aingonda hayo hype tariko mase cookie na separate administration demand tawse mase India government demand tawro Manipur government demand tawro khoi yae ba kari ge maite ta halaga naga da halaga separate administration demand taw ne khoi ni pi gidro khoi pi ngam ro naga na maite ne pi ngam ro ba si chumde wani da chumde ba mo khoi theory se demand chi chumde ba okay ado blockade tawra Nagada tauba, maiti de tauba heavy late ba. Blockade tauba miyambu taubuni, adu equina, uji nagana tauriba, Kokomina equator support tauri city, Kampupi area sida, koi cookies in chang chak pangdanaba, Mokoi warke and the tau never, go, adu never. Adu Mokoi separate administration demand of the India government Torosna, when the procurement Torosna, adu di yagiaba. Let's Nagamicham Hatle, Koji power. Justice delivered to them there. Aduga equigi, my tissue Kuntrani toy mange, Tong Sato Cabra, Chingan whatever. Ado, my tain a pig draw. My tay announcing Nupi announcing Halaga, my tain a PBA bro, Mokiti Manche. Aduga Mokoi Archandel the D Tong Shai. Okay, Dirk Carpa or Lashina. Aduga equal crudity, Tong Jamutu Gaidiaba. The government Achumba. Kogi report people am there. Adun equina Paulo can the Kungi Mimiam, however. The Chang Chak Pushan Pum literally and young one. Mokogi Makedi the government and is around what is Hanabagi Matam Lipna, how home lay. Marina, UNC got the government coalition of Giadumba, has recent when oration of communication tone of a Christian later. UNC the government Orisasena, hierarchy and the tie. The Shan observatory, she matanga. Nan CM Chalga Snavdi Damra Unehai, Loke Hanto have never. Aduga CM office the head a shiva pundring Damra Unehai, Adu Equation Une, Adugu, Mashida, Equigi, development and polity. Aduna cookie singdi Unabra Kandi, Nagadishu Unaningi High, Mitishu Unaningi High, Sia Somianda, the government is Mokodia, Adum throughout the India government Unaradum Lina. Aduna, she young was she the Chiamal Lace, she Calcutta based Mokoi reporters in the war, Home Tripura cookie singna, Rang Paul, have a tribe to Lantaweva. Tripura cookie singna, Chakma Hajonda Lantaweva. Tripura Kukina, Koporo have a tribal in the Lantaweva. Asamda Kukina, Karbis in the Lantaweva. Asamda Kukina, Dimasha, she the Lantaweva. Manipur Kukina, Nagada Lantawi. Manipur Kukina, Baitida Lantawi, Manipur Kukina, Maitibu Lantawi, Manipur Kukina, Equino Marbu Lantai, Bangladesh Kukina, Peru, Community Lantai, Bangladesh Kukina, No Wakhalida Lantai, Burma Kukina, Burmese Lantai, Bengal. Bangladesh Kukina Muslim Lantai, Aduga, Bangladesh Kukina Bengali Lantai. Park Chona Lanta never. Neighbor Mia Lanto, she is any shame Natiko, okay, press the Lorok Panese. Aduna in a penalist and serve tourism. Aduna Shma Sigma Tribesna, Equalim Peaceful away. Peace like at D, Mokin no may cease the wood of me. No may say this am a hundred of me. Sushi lotok of me. Aduga Micham lady, government anytime the action lobby ever. Atugaranto mission, Patomian. Okay. Another D, Mamming the D peace, Kampupi is the Mateama, Estiama, Ma, Shiba and Humpurga, Satumandro, Mamoy. Other Ukruda snapped the Matina posting Tabakanda, Shiba Yodru Sapayani ever. Makoidi. Shia Yaroeba, see me say, while enemy Chamanakran, me
halaga thong chare haibsi masi proof laikhrabni p3b loinak da masi santhokhrabni Ngaranmi handak koi Mizoram da habta Mizoram gi Ajol da koi Nagaland gi Christian Forum yauraga do Mizoram gi Christian Forum do Manipur gi Chuchampur gi mogi yauraga hojiksi maitai musung maroina Nagam sung ki marakta lei conflict si ease tong na ba do tension si reduce tong na gi dialogue hong na gi process ma how ki habagi report am leki masina hojik lei ba koi situation sida Manipur gi maroina Nagam sung ki ni marakta wari chana na bagi scoff ama uyen lobra kamai lei hojik Manipur di lete koi Manipur Christian Forum ko president do I contact tawi Christian lete naga Christian Forum gi president secretary I contact tawi Christian lete ado mokoina koi Manipur do level naga sing da ko si yaro habi Nagaland ko ne ba ado chara champur gi Christian gi forum sing sina Mizoram da chalaga tawai fail oire hai adumai tai aduna mado green signal lagte hai ba aduna negative ka adum tai ba maram di Nagaland gi ministry adu da chat pade shaw hai Mizoram gi ministry shaw hai ba kadi gi mi adumai na hat para mi gri adumai na macha masu adumai na tuk sanga kum na hat para hai je shaw rom hai Mizoram su shaw hai tai ba 타가스로 장아미 이마탕시 오자 토락스 오자 시기 쿠키 시에서 워킹 커미티 우쿨나 톡바 시롤시다 판메시 모코이기 ongoing economic crisis hai wo hom lai hojik leramba conflict ki wafam Manipur gi open crisis ki wahom jema tokhraga economic crisis ongoing economic crisis hai wo hom sinarpa adoga makoina koigi counter blockade ki postim relax tokiba loriba mokoi decision si masi as a Manipur gi CS leader moina kamai interpret toni kamai meaning oja to kamai thamin masi moina torisi lalpan late ke sunate masagi narrative war gi magi strategy hong bane moina marak shida moina impose toroga mu yenga mayam si hando prana mu yengba ada du feloi ba feloi mino mo atopa counter narrative among sagana hona mada masi ko humanitarian crisis moina project tongna na bagi atem among torpone adu kanam tara mo allo because viziti am thenge because people has already awakened not just the people of Manipur the entire nation the entire global community has already understood who these people are moisi kamai to no moina tha manga gi mamang na ngam bawa chahi me mamang na ngam bawa chahi ani mamang na ngam ba chahi ohum mamang ga punna paring de nge yeng matam da moidagi hena deceitful oiba moidagi hena adugumba khoi gi treacherous oiba adumba group ama leite have se hojiti maling miyam na idi khangena lowe anu moina ngam wa se hoji game su ta de regi Manipur de moi leminari ba kanglu phur me am tan su ta dre notice te le ba to bo kanglu phur na su ta dre so they are completely isolated now and only way hoji moi de le ba only moi gi kai hai tare moi gi ekhoi gi savior ekhoi gi means karino moi gi rescue hai tar ga di hai ba me gi tang ahum dagi na ngasi phobuda chathar ba moi gi hingchaya tamba adagi di ekhoi gi dum laba uncivilized oi ba barbaric oi ba moi gi lamchat sajat moi na chathaki ba mayam se masida responsibility claim tawraga laiba ekhoi Kuki Jo Council gumba Committee on Tribal Unity gumba Kuki NP Manipur gumba Kuki ekhoi students organization gumba Indigenous Tribal Leaders Forum gumba haiba moigi sigi group singse moigi leadership moi mayam se loina thola kanda Manipur miyam da confess tawbusina tana to option leite madu confess tawra kanda Laiba Manipur gi indigenous people mayam na kari tawbe ai moi se kamai tawbe ai se adu da khana na bai room phangadra adu su confirm oi bangam de because justice amakha moina chatha gi ba atrocities mayam brutalities mayam se masi gi justice si government su deliver to bangam de adu moina su madu miyam dagi madu ka hatare apology seek toroga madu convene ba ngakpi na bagi moina akogi leniency ma sik to bogi posu leitabni na hojiti indigenous people mayam na yellow mi miyam na government na to ngam da pochi miyam noina akoi justice se isana isagi justice claim to na ba hai tare janga mi ko claim to jana na bagi akoi on strategy ma akoi thabuk to changjala ko ne government gi failure ne ba government gi failure je kaino ha kan culprit to yoga kan thoga usana na complacent oiraga matam sang lei thobu dun ne and Madugi Potu dagi Handorpon Chang hai tare. Government second round of talk Tony have a matam leve home like Kari Makas and lady Kari Kana Saduna. Aziki Moki Tori Matuna concerned government authority have home pali Siga Kuki CSO working committee cruise Siga Wari Sabagi Matam. What you are in the ID Panawari Cham Sarsu, Kuki Sanadon Tewarisi. Hojik Manipurgi Ladyba situation say Masi Hujik determined to receive Naga Amadi Metemiam.
kuki nate government na kuki tawui matam loire matam mama moina proxy war si ekta phong na aggressively injalai matam do adude da India government na kuki si amna moigi stake se kitang wang khanna na ba lam si dagi moi territory pi ba yana na ba moi si maman khara lehen ba malan ge na moi da takna tikna raga moi si legitimize tawna na ba honara me ba adu hojikti madu mawalo de hoji kuki na ngam wa am ta khoi longni leite kuki gano di to khrom boy kuki gi lady ba leadership na ngang ba kuki gi nangi legislature na ngang ba kuki gi deputy chief minister na ngang ba akhoi na mawalo do sungne leite mom di gano sa thagri ba thogok sing se masida ngakpi ba ngam ba nga ya ba amadi masida khoi khana ba ya ba wa mo yaw de immediate punishment moi si di kano to goda ba adu ba deliver to goda ba adu ba thogdo nga tane hai tare aduna ina khan bada accountability si ekoi chumna khaki thogdok ama nigi natana apunba leba si da thokriba ekoi gi narco terrorism gi adegi de ekoi gi aggression ama chathara ki base masi gi chap chaba apunba wara sin ma purana no khana bada hojik naga ama di mete miyam na changjal leiba sigi campaign se sigi campaign china chapkhai ra kanda choidana mai pakani habagi thajabadi ekoi de le okay ado sigi thajabasi gamena khara thujalan ge abdi yani aduga moina thujal haloi moina thausadan lai thuogana akhoi gidi du matam changera changwera akhoi gidi chahi ma changsu ani changasu chawkhai ba se akhoi loidibo moi masana lale hadana ko thangati bodi sigi strategy sidagi akhoi hongdona na bagi phibam ta leite na yan mai government thujan hangi hekta ga di thujan mangam ni have posi haiba ya ba wafong oita ga di masida karam mongda changjal ga di government thun bi ya obviously na justice deliver to bo hobuta amne mi thonga chaba chingdo ahak pachara pi bata bani adagi di nang mamang da mi mangan girba mayam dugi where about puthon bata bani mi kunthra ga mari manga ngasi boda missing case ta pal ledi adu chenaba mi phare ha ga mu thado kim ngak tani natra chinang sigi jawjan tek ga pha gi ba angan pamchal bi pha gi mayam do adagi nang mukesh ko wanga ama su masa mathanda gai thoroga chacha gi ba adu ma bengali machani mama mete uje bai wani adu su hita hatwe natra adu main tawri ma mayam se chi mayam sigi missing case kunthra mari si ju puthor khong changani ar main tawdana pot mayam se ga mena thuna ga mena tawge de dunga mi na naga taru kuki tra mari thado grakanda he nunga maga naga asibagi masa sing talong puthore du de adu ta de ga mena han loi khangle ba ngak tane anu masi government sigi role ma india government gi role ma yam chawni yawi habise masi kangne yaw de ba adu pot khudi maksi drama ji moina sanabani na moida masigi decision ji long no khana matam da moina season ru riba adum lo moi huiroi sing hai tare kuki khulai pai ba su group ki adum lo ba hingchai ai tamba terrorist narco terrorist group me am se cannibals me am se masi india government na moi si sabchana moi gi tam da pusala ga moi ji lotion hin na thau pai kha pata ba adui po to pai khat pa matam du da dum mathanda si por me am se mathanda dum handok char kan okay thagasri da thoba ya mathang si ozarin kutla ozarin ko government drama to topiro hebni wa mujlai si miam sina government sida pen da potoni government sida thajaru ba mayam amang hasi bokda masak thokpa thaganinga riba changchang law thabam tu pangthorok ta ba tare asi bokta lei Manipur crisis sida misimina yaukhiba mangkhiba cases mayam jing asigi asi bokta justice si simadi pungphana phangi ha dum to leitawni na hari posi government pibam thoi asi biding ai di Manipur da khoi mapung phaba tangdu leitab dum di leibanga moya potoni sida government ki role si khoi drama am yauri sima chi tok mathok ta habani sida government ngasi bokta khangsina dana usina dana tawbangam posi tawbangam daba saragam lei si gaigino ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤ ꯃꯉꯥꯁꯤꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯔꯁꯤ ꯁꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯜꯃꯣꯁ ꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤꯡꯗ ꯁꯥꯎꯔꯝꯕꯁꯤꯡꯗꯣ ꯃꯣꯏꯗꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩꯁꯤꯡꯗꯤ ꯁꯣꯔꯠ ꯃꯦꯃꯣꯔꯤꯁꯅꯤ ꯃꯣꯏꯗꯤ ꯋꯥꯈꯜꯁꯦ ꯁꯣꯛꯈꯤꯕ ꯌꯥꯝꯅ ꯒ꯭ꯔꯤꯚꯦꯟꯁ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯌꯥꯝ ꯀꯨꯏꯅ ꯅꯤꯡꯁꯤꯡꯒꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯎꯏ ꯃꯣꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯊꯤꯀꯥꯒꯤ ꯀꯔꯤꯒꯤ ꯈꯔ ꯄꯤꯁꯜꯂꯒ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯥꯎꯊꯣꯛꯑꯒ ꯃꯣꯏꯗꯤ ꯑꯗꯨꯋꯥꯏꯗ ꯇꯥꯎꯔ ꯂꯩꯔꯤꯉꯩꯗ ꯏꯁꯨꯁꯤ ꯀꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯦꯟꯇꯥꯂꯤꯇꯤꯁꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯌꯥꯝꯕ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯒꯦ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗ ꯄꯤꯄꯜ ꯗꯤꯄꯦꯟꯗꯦꯟ ꯑꯣꯟ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯗ ꯅꯣꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯤꯟ ꯇꯧꯔꯒ ꯉꯥꯔꯒ ꯆꯠꯂꯒ
leiriba singsigi keno se loina thamai gi bagi mongda irang sungai leitaba mongda Manipur gi mayai da leiriba chatpham keno leitraba digi chingna koiraga national highway anina thatlaga leibasida national highway ani sisu chatpa ngamdraba mafam sida leiriba myam se santi oirabai mongda ngasidi khonjel amta thokte the Manipur tawribu huji irang si lotion biu haibagi khonjel amta thoktre Manipur gi hujik leiriba CSO singsu haiga thobusi obiri magi su magi bhojpuri thoi yam achouba movement hujik leite ba kaim leite ba kai dograba no haibsigi am chawba akoida madai khanaba matam amaduneba adudi laisi central government na akhoi gi the government ama hapire government sigi sinarakanda almost everyone has been suppressed tawdaga thamba ngambagi pot ama leire na central government am harawe now the cookie thing that cookie na sanabani central government gi pot myam che central government na sanabani ani sandok sandi na ri cookie kanguna mogi central administration phangna bo hona ba separate country ama Southeast Asia sida linkhana na bo hona rakpagi pandam da ha bagi oina separate administration si darkar oibanina adugi porkbon bo hona bo da central government da moi lobby me ama tawi on the other hand central government na cookie sing si mercenaries ama the minus sin kana moi proxy element ama in sin kanda Manipur da leiriba akhoi gi genin cost tawriba kano me am iho chagali ba me am iho tawriba sing makoi me am chibu namdaba da hona na bane na sin rubu dagi hujikti Manipur thugai bagi number 1 amasu sinaba daka ore na sinar pasida moi animaki win-win situation ne na khalle ba okay moi na mu khalisi akoi sida leiri indigenous population da majority maitai na oibani na maitai siga tawradi yagadra na khalu se yaramdre ba akoi gi indigenous people me amama sida leirami ba se naga gi kangku me amama leirami for example tangkhul gi leiri mao maram leiri ba me am sigi pot sing sina su anytime moina torokpa thabak me ama moina chathaning ba mogi plan torokpa da India government gi wakhan orangani and speculate tawjabani madu gi do thugai ba se masi thugai de adre na now the kano se khoi diversion si kuki naga gi marak si da moi su namdara si haibagi pot ama da injal lakpa male hana dai su enmity leibni na kaino moi su war mongering group ne kuki ase hojikta haibiri duni masi list the piri basi series of war between Kuki and other community kari gino mo na suppress tawning bagi mo war mongering group neba adu haina ba mas lei British na 1881 gi matam du da adai gi area du dagi hona British na hana dagi Kuki singji pusala aga kamai tawge have matam da moina koi gi control tawgada ba mafam have tare hana dagi plan ni not necessarily matam du da moina already dominant tawre have gi ofam dinate kara influence leba matam du da makoina Kuki singsi kaida tahan gi da in between nagagi kano leiriba mayam siga adagi somda maite gi tampaki leiriba mayam siga gi marakta makoi singji gi settlement loi pirambagi akoi chorakpa ma uiyebase adugi matungda muk nepli sing pirambagi pot amasum uiyeba aduna takpadi makoi singji war mongering group singsina akoi gi naga singa lan horokpada madu ngak thokna bagi pot ama sinna bagi hana dagi hona input toroga British matam dagi sinare habuduni moisi adagi porokpani habdu madi adai adum pobani adum leirabani masigi potse akoi gi British ki akoi gi census ki pot toromba kolambada handak anoba hayeng like ama phongani maduri am phajana in depth oina kari kamai lakpano habdu gi pot ama khara adum yawgani moigi census analyst ki batangda aduna jan gumruk thani laksani nguna sigumba atoba fruit da khana ba ho pamba ngal ituna lan ta ba pamba asigumba ba kanglu fruit si kyam kuina government sina sawat khiduna am question no ado ai hairakaduri ne kari gi damakta center na Manipur da leiriba maitai singdi Kuki na ngamgrabani namdharabani haibagi wakhan sida moina mai pak na harauna leisi kaigino they have installed a government here government du kana control tawe abada Kuki amana control ta holle Kuki du su karamba Kuki akhoi lalhoba su elements su gi kano sida yauriba suspension of operation tawnaba da yauriba pistok tawe hariba kangu sigi KNFP gi leader do adugi nupi na akhoi gi chief minister deputy chief minister orim ne deputy chief minister hai se number 1 nima ori se adu regadi government sidi Kuki na paire and the minister can be controlled by Kuki kaigino haru matamda mana kar manung dagi cabinet mi pham yaw pa matamda there is no action mana koi virtually koi wasak lo matamda there was no controversy there was no kind of agitation from any of the political side adagi decorum ama assembly bu
kamaina mana without amending the part of the rules of procedure business keep pochi amend tawdana mana kamaina akhoi kano yauraga akhoi virtually attendance tawdoino ba assembly ki rules and procedures hai masi semdok tringai da masi amend tawdringai da mana yauridu yabra yadabra haibagi question chobo muslei madugi matang da karigumba amta su wang hangnade aina hangjabadadi procedures sinagi semdok pa amend tawbo leite hai yadaba constitution yadaba pot myam mana nampu de yahalabadina he is the akhoi leiriba chief minister sigi makhadabudi maming da leiba mathaktadi mana leibagi mongam oibadina already the war has been ko akhoi kanona war haiba tare genocide mission against the akhoi maitai da chathariba potche kuki singi oni mai pae haibagi thajaba ama kano da leirabra haibagi am chawba adugi pot ama ui haib tare aduna moi da leigrabadina now let us drive out the Naga community because they are the one who will again khoi maitai na torma maina adagi pullaga tormani hana khaidongna rabani moi galise Naga ga khoi gasi matam ama da June 18 gi kano da khanagi khonagi haibagi pona ma khakta pullaroi do khaleba no matam du da taw matam da Naga ga maitai ga amata khanagi beleite it was only political government da taina bani ama tawbani aduga moi chathok kasin taw kari mata adai da issue legide aduga akhoi gi di adum any indigenous issue lakko da pullaga adum chakane ase moi adu expect taw da bane ba now we are united the only failure akhoi na expect taw da ba akhoi da yam thada da mong da tholai ba pona ma khakti kari tholake da Naga isin now sing na akan mamong da hujik lan hogalakpa the lan hogalakpa means defend torok pa sidai sida khoi ge maitai sai tagi kari tawgadagi hena khanna bagi pot ama yaw da ba maina common people akhoi yarum gani manung da moi yam kana chen ba kanggu gi yarum gani adubu akhoi common people akhoi journalist sing gi mi yeng da di adai pot yu da sida thawai kitang nuai ta ba ma pu dune adubu Warsik ngamdri indigenous people mayam pullaga lakpanina moina counter blockade ki pot to rei sidi itse saida haibi gurdine masidi thok ni haido masidi akhoi gi pangai da moina tawnana ba kai gi no da counter blockade moi kanada no counter blockade to disi kari maram gi kadai da keno to to dino moi chana ba leiroi da ba khatani maitai gi mawak ta tawdori bra haibagi issue do adu leibadune aduna these are all strategic kano ma khakde moi gi movement sida moina India na chana na ba adagi Naga amati maitai si moina khaidok na ba ngamgani kaina khaluba madu ngamakta ba adagi frustration do ulak bani na idi asa ha bagi mai thamjagi okay thagasira zorin ko moroina khoi haiba kuki so working committee ukhulna counter blockade tawgani hana toramba du hantoki ba posit asengna counter blockade torbugi kana bi thodona mo khoi de lai da ba hab tare counter blockade tawrugana hena moina waba film leke da potuna makona hando isi taseng na peace pambagi adum ba handokpa oina ude masi makoi gi oiba strategic oiba adum ba post amoina lahom thoi masi makoi gi damakta kanroi da potam oibani counter blockade handok wahum oibani ha wahum duni adubo hojik si Manipur da peace proke antraga Manipur da normal si porna ba potam lambi da sanction gi hapta ga de kuki sing na maroina demand toiba separate administration gi wahum sim handok patai aduga makoina langjaki ba maral hab tare makoina chathaki ba dung miyot minei mihan tabuk sing asima khoina confession to confess to miam da lale haijaba masima khoina maral yajaba posim mathuk ta do gamit ki makai disu hoji Manipur crisis manu da laikidriba sikriba adu mangkriba thodo wathok kya sigi justice sim hung phana pirba kanda hoji laidiba khogi economic blockage ki posi handoga opung phaba peace normal si lambi da lakani he potni so sida gamena lawum thobu thoda dum dis apsana loba ki tangai fadam leiri matang saida aten break am toluja ki break tiam thonja campaign su meng ta